Hello friends and the followers mayam mukuramjari ngasigi video sina Mumbai da program ta chapagini uji Imphal airport ta check in lore lok su khara thungne tawre Imphal airport da numit su din je nungsa se amta sadre no na yadre no mo sa pai to ni ko airport ta ge boarding tawna ba bus ta kakhalaga koi mi mari sabin abni aiga iche surbalaga koi rambo aina kulachandra jahon rambo koi aduga mira lakshmi aiba yo koi anga mo koi mari chala kolkata de ma join tawrani suman soroge na koi jawji Imphal ai kolkata pairaga kolkata de momo pung layover se pung Ambani gumma pung ahung gumma ya aduga mo bombay pai ga domne Imphal na boarding lo shala video se मैम से बोरिंग चुरम जाए है ममांग से फ्लाइट इंग थागत लेना को अदुम अइना चलुवे खक थागत चमने मैम से दम सपोर्ट ला मैम से यिंग भी वेदर से यिंग भी अंदर थोइबा प्लेन गे दो वाथो मैम से तोंग गिनब मी यावरे आई सामक सु तन यावरे आई मानब मा पान दा लेबने मा से केनो दोइन लाई हेलो जे अखोय जे कलकत्ता एयरपोर्ट जौरे एरोप्लेन से तरोग जे कुमथा रहिने सिमतुंग दा खोय दे जे ट्रांजिट तौगदोनिना pung mari mun matam leim na khol ji ma pa dang ha tho se no de haina ba dagi transit ta chalaga dum karo to ba yara ya pun no le le ji bombay ge nu pai ba hor ka to ra se na dum skip to jam ne ni bombay gi pai ba gi dam ta kano to horam ne flight se meri mun se weather se kya phaba jo de Bombay जो लैंडिंग तवरा कोई जे बॉम्बे से टर्मिनल 1 and 2 लेबने इसे टर्मिनल 2 दत्ताई इने लेबने खितंग दि लापे यामना लापदि नत्रा सो लैंडिंग लोरगा तवगदमने हैना आई हौजे हौजे वीडियो से खितंग अपलोड तवबदा खितंग थेंग थबक से खितंग कनो तवबदगी आई बांग्लादेश चलुबगी वीडियो मतेम सुनमलिंग सि बॉम्बे एयरपोर्ट ने em sao nó tới âm đồng hai hello quay lại cùng dầu đây he đã em bo rồi tao đi lại nó mình liếm mang đê nار cái cân ngâm đê hay nó beli Sina NMACC Nita Mukesh Ambani Cultural Center gi kaino de mo se block se am chawi koi gi se gate number se am chaw na gate number kano to aham ba kano to de ko ngaw gani sina diru bai Ambani square ai duni ba gi achaw ba kaino man ne se ko me da sina koi culturally unit am jawe mai manung da ni sina ek photo na te video ni si ku je nung thang
ꯄꯨꯡ 8 ꯃꯈꯥꯏꯗ ꯍꯧꯒꯗꯧꯅꯤ ꯑꯗꯣ ꯑꯣ ꯕꯤꯗꯨ ꯔꯤꯍꯔꯁꯦꯜꯁꯦ ꯄꯨꯡ 11ꯗꯒꯤ ꯍꯣꯜ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯁꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏꯟꯁꯦ ꯔꯤꯍꯔꯁꯦꯜ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯣꯛꯁꯦ ꯁꯥꯏꯌꯦꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯦ ꯁꯤꯗ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯅꯤ ꯒꯦꯠꯇꯅꯤ ꯁꯤ ꯃꯦꯟ ꯑꯦꯟꯇ꯭ꯔꯦꯟꯁꯇꯣ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯅꯤ ꯀꯜꯂꯦꯡꯒꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯇꯤꯀꯦꯠꯁꯦ ꯂꯣꯏꯅ ꯁꯣꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯅꯅ ꯍꯟꯗꯛ ꯁꯪꯒꯤ ꯅꯥꯇꯛ ꯐꯪꯈꯤꯕ ꯏꯆꯦꯜ ꯂꯇꯥꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕ ꯂꯥꯛꯏ ꯃꯥꯁꯦ ꯕꯣꯝꯕꯦꯗ ꯂꯩꯕꯅꯤ ꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔ ꯃꯇꯨꯡꯗꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯛꯄꯩꯅꯦ ꯁꯤ ꯂꯥꯏꯠꯇꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯕꯣꯝꯕꯦ ꯏꯌꯥꯔꯄꯣꯔꯠꯇꯅꯤ ꯁꯤꯅ T1ꯗꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯜꯀꯇꯥ ꯄꯥꯏꯔꯒ ꯁꯦꯝ ꯔꯨꯠꯇ ꯀꯜꯀꯇꯥ ꯄꯥꯏꯔꯒ ꯃꯣꯏ ꯑꯍꯨꯝ ꯑꯃꯅ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯁꯤꯜꯆꯔꯗ ꯍꯜꯂꯛꯑꯅꯤ ꯁꯤ ꯀꯩꯅꯣ ꯄꯥꯏꯕ ꯍꯧꯔꯕꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯆꯠꯅꯈ꯭ꯔꯅꯤ ꯈꯔ ꯑꯃꯅ ꯀꯜꯀꯇꯥꯗ ꯁꯤ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯀꯜꯀꯇꯥ ꯌꯧꯔꯦ ꯀꯜꯀꯇꯥꯗ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯅꯔꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯊꯪꯒꯤ ꯀ꯭ꯂꯤꯞꯁꯨ ꯅꯨꯡꯉꯥꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯩꯁꯨ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕꯅꯤ ꯅꯣꯏꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀ꯭ꯂꯤꯞ ꯑꯃ ꯊꯥꯡꯒꯠꯂꯛꯀꯗꯧꯕ ꯋꯥꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯨꯔ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕꯒꯤ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗꯗꯤ ꯂꯩꯔꯤꯁꯦ ꯌꯨꯝ ꯌꯧꯒꯗꯧꯔꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯉꯥꯡꯉꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯦꯅꯤꯋꯦ ꯋꯦꯗꯔꯁꯦ ꯅꯨꯡꯉꯥꯏꯇ ꯋꯦꯗꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯕꯩ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯦꯅꯤꯋꯦ ꯍꯟꯗꯛꯀꯤ ꯇꯨꯔꯁꯤꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯨꯝ ꯌꯧꯗꯣꯔꯦ ꯕꯥꯏ ꯕꯥꯏ